अहानबदा यामना मरु ओइबा अपडेट खरा थमजगे यूट्यूबर अनि चप्पी अमसुंग हेमंतकुमार निंगोंबगी कंट्रोवर्सी की मतंगदा थमजगे यूट्यूबर अनि चप्पी पल्लगा ओजा हेमंत निंगोंबना ngangoba adu oja masana amuk nungaitaba phongdokre ani chappi video yengubadagi angang mayam karan turan ngang leire wakai ngakta yenghan leire angang amata maribaki wari taningdre haina hairubagi ani chappi team site tagi video gi kuthangda nungaitaba phongdokhibani wafam adu aran bani haina oja hemantakumar na nganguraba matungda ani chappi gi team na amuka na video ama semduna thadurakraba matung oja hemantana sumna mahaki social media FB page tagi asumna phongdok piri nungai taba phongdok sari BT Park ta handak ta pangthokiba thauram amada sahi nauribi angang sing mobile phone da lechurakpa social media da ngang bosakpa phajadaba wahi wata gi matau tamnarak libasigi mahutta maribak nungsibagi wakhalon sengadaba content khara hapaningbagi inot amakak wangang bada karakhi maduda ani chappi haiba YouTube channel amakaki maming pandunu wafam khara phongdokre madugi damakta thamoi sengna nungaitaba phongdok sari haina oja hemantakumar ningombana phongdokpiri aduga yamna nungaitaba update amakta thamjage onthok parida nungaitaba na picthelai kaksing district ki hyanglam hiran maidagi mauna ama angang unabada leikidaba ka mari leina Jenims hospital da ngarang numidang irang sauna thokre thodok aduta Jenims ki A block ki potlam kaya amang ata thokre police na irang laksin na rubber bullet tear gas cell kaya kapkre khongjang sangsin ba yaubani haiba myoi khara su police na phajin kre hairi aduga yamna maru iba update amagana class kg tamleba more dagi lanjelak tuna relief camp da leiba rupi macha ama mangkhibadagi thiduna lakbada siduna leiramle more dagi lanjelak tuna akampat ki ideal girls college ki relief camp da leibi pikliba nupi masa ama mangkhibada thinaduna leiringaidagi haukiba ahing nungyaida singjamai thong makhadagi asibak sang oina phangkre thodok asida chenabani haiba myoi amasu police na phagat le hairi details ngaimina se Gulf ta leiba US ki lanthum sing hena amang ata thokan gani haina IRGC na phongdokre UAE Kuwait amasung Bahrain gi petrochemical amasung energy facility sing da atamna landa chathakiba du Iran ki Islamic Revolutionary Guard Corps IRGC na ni haina phongdokre hauzik songnari balana si da US amasung Israel na Iran da leptana landa du na makhoi gi micham sing sogalabadi Gulf laibak sing da leiriba US ki lanthum sing amanta thokan du na US ki summit londa akaiba pigani haina IRGC na kanba wafam sing phongdorakre US President Donald Trump na Iran gi energy infrastructure sing da hena kanma mongda landa chathanaba mahakilan mising da pautak Pikiba amasung Strait of Hormuz hangdoknaba pung nifunipan gi matam thakiba sina hojik Middle East ta songnari balana si hena pauthok chauthoraki social media da US President Donald Trump na phongdokhiba wafam amada Strait of Hormuz hangdu natrabadi leinung da changhan gani masi khangu haiba akanba wafam Iran gi mathakta thamkhibana amuka hena lan asi hena pauthok chauthokna bagi oithokpa leire Iran gi drone na Kuwait ki tungan ba mafam sing landa chathakiba gal loinana Kuwait Petroleum Corporation da landa chathaduna corporation adugi tungan ba operating unit sing chawna amang ata thogan khibani Kuwait ki Sugwek oil sector complex su Iran drone gi landa chatha khibagal loinana government ministry sing office complex su landa ki haina Kuwait lengang na phongdorakre Iran gi landa China na AI sizinaduna US landmi gi arona thup sing khangdokli report Iran gi landa sida China gi firm sing na artificial intelligence AI amasung open source data sizinaduna US landmi gi arona thup sing khangdokli haina Washington Post na report tawrakli China gi firm sing na US landmi gi arona thup khangdokpagi thabak chathari basi Washington na inau noba issue ama oirakpaga loinana khongthang asina landfam da US landmi gi khudong thiningai oirakpa yabagi machak ama oiri haina media na report tawrakre Washington Post na makhata na phongdorakhi bada China gi private company sing masing yam khalakpaga loinana intelligence tool sing Yolakpa asina US landmi gi aron athup sing miyam da khangali China na Iran gi landa hakthengna na saruk yadrabasu AI amasung open source data gi matengna US landmi gi aron athup sing khangdokliba asina hena khudong thiba thoklakpa yabagi oithokpa leire China gi firm sing na satellite imaginary flight takers amasung shipping information sing da Middle East ta mathau tawriba US military gi maru oiba lalon sing khangdokpada achoba thodang lawri hairi chayol manga suraklaba Iran gi lan ase hek hokhibadagi China na AI amasung open source data gi matengna US landmi gi aron athup sing khangdokpagi
ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯅ ꯋꯥꯁꯤꯡꯇꯟ ꯄꯣꯁꯠꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯋꯥꯁꯤꯡꯇꯟ ꯄꯣꯁꯠꯅ ꯑꯣꯟꯂꯥꯏꯟꯗ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯆꯥꯏꯅꯥꯒꯤ ꯐꯥꯔꯝꯁꯤꯡꯅ AI ꯑꯃꯁꯨꯡ ꯑꯣꯄꯟ ꯁꯣꯔꯁ ꯗꯦꯇꯥꯒꯤ ꯃꯇꯦꯡꯅ USꯒꯤ ꯂꯥꯟꯒꯤ ꯖꯍꯥꯖꯁꯤꯡꯒꯤ ꯑꯔꯨꯟ ꯑꯊꯨꯞꯁꯤꯡ ꯃꯆꯥ ꯈꯥꯏꯅ ꯈꯥꯏꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯦꯌꯔꯀ꯭ꯔꯥꯐꯠꯁꯤꯡꯅ USꯒꯤ ꯕꯦꯖꯁꯤꯡꯗ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯤ ꯍꯥꯏꯔꯤ꯫ US ꯂꯥꯟꯃꯤꯒꯤ ꯑꯔꯨꯟ ꯑꯊꯨꯞꯁꯤꯡ ꯈꯪꯗꯣꯛꯅꯕ ꯆꯥꯏꯅꯥꯒꯤ ꯐꯥꯔꯝꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯂꯤꯇꯔꯤꯒ ꯌꯥꯝꯅ ꯅꯛꯁꯤꯟꯅꯩ ꯍꯥꯏꯔꯤ꯫ ꯆꯥꯏꯅꯥꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ US ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯁꯨꯡ ꯑꯦꯅꯥꯂꯥꯏꯁꯤꯁꯁꯤꯡꯅ ꯌꯥꯝꯅ ꯀꯨꯞꯅ ꯅꯩꯅꯕꯒ ꯂꯣꯏꯅꯅ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯁꯤꯡꯅꯕꯅꯤ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯔꯤꯄꯣꯔꯠꯇ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯋꯥꯁꯤꯡꯇꯟ ꯄꯣꯁꯠꯀꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯏꯅꯥꯒꯤ ꯐꯥꯔꯝ ꯑꯃꯅ ꯋꯦꯁꯇꯔꯟ ꯑꯃꯁꯨꯡ ꯆꯥꯏꯅꯤꯖ ꯗꯦꯇꯥ ꯁꯣꯔꯁꯁꯤꯡ AIꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯂꯒ ꯑꯁꯦꯡꯕ ꯑꯣꯏꯅ US ꯂꯥꯟꯃꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯂꯣꯟꯅ ꯈꯪꯗꯣꯛꯏ ꯍꯥꯏꯔꯤ꯫ ꯆꯥꯏꯅꯥꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ US ꯂꯣꯃꯦꯀꯔꯁꯤꯡꯗ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯂꯤ꯫ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯍꯥꯡꯗꯣꯛꯇ꯭ꯔꯕꯗꯤ ꯍꯦꯟꯅ ꯀꯟꯕ ꯂꯥꯟꯗ ꯆꯠꯊꯒꯅꯤ ꯇ꯭ꯔꯝꯞ ꯏꯔꯥꯟꯗ ꯀꯥꯞꯊꯈꯤꯕ USꯒꯤ F-15E ꯐꯥꯏꯇꯔ ꯖꯦꯠꯀꯤ ꯑꯅꯤꯁꯨꯕ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯑꯃ ꯃꯥꯏ ꯄꯥꯛꯅ ꯀꯟꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯅ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ USꯒꯤ ꯄꯨꯋꯥꯔꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤ ꯀꯟꯕ ꯑꯃꯁꯨꯡ ꯊꯤꯕꯒꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯀꯟꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯗ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯊꯝꯂꯗꯨꯅ ꯀꯔꯤꯒꯨꯝꯕ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯈꯨꯗꯛꯇ ꯍꯥꯡꯗꯣꯛꯇ꯭ꯔꯕꯗꯤ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯑꯀꯟꯕ ꯂꯥꯟꯗꯥ ꯆꯠꯊꯕꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄꯥꯋꯔ ꯄ꯭ꯂꯥꯟꯠ ꯌꯥꯎꯅ ꯊꯣꯡ ꯀꯌꯥꯁꯨ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯋꯥꯜ ꯁ꯭ꯇ꯭ꯔꯤꯠ ꯖꯔꯅꯦꯜꯒꯤ ꯔꯤꯄꯣꯔꯠ ꯑꯃꯗ ꯏꯔꯥꯟꯒꯤ ꯂꯥꯟꯃꯤꯒꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯅꯕꯒꯤꯗꯃꯛ US ꯂꯥꯟꯃꯤꯁꯤꯡꯗ ꯏꯔꯥꯟꯒꯤ ꯄꯥꯋꯔ ꯄ꯭ꯂꯥꯟꯠ ꯑꯃꯁꯨꯡ ꯃꯔꯨꯑꯣꯏꯕ ꯊꯣꯡꯁꯤꯡ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯕ ꯄꯥꯎꯇꯥꯛ ꯄꯤꯈꯤ꯫ ꯄꯥꯋꯔ ꯄ꯭ꯂꯥꯟꯠ ꯑꯃꯁꯨꯡ ꯊꯣꯡꯁꯤꯡ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯕꯗꯤ ꯏꯔꯥꯟꯒꯤ ꯗ꯭ꯔꯣꯟ ꯁꯥꯕꯒꯤ ꯃꯆꯥꯛ ꯃꯊꯨꯝꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜꯁꯤꯡ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯄꯨꯕꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯒꯅꯤ ꯍꯥꯏꯅꯁꯨ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ USꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯂꯥꯟꯗꯥ ꯆꯠꯊꯅꯕ ꯈꯪꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯖꯦꯅꯦꯚꯥ ꯀꯟꯚꯦꯟꯁꯟ 1949ꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯌꯥꯝꯒꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯁꯤꯡꯗ ꯂꯥꯟꯗꯥ ꯆꯠꯊꯕ ꯌꯥꯗꯦ꯫ ꯃꯤꯌꯥꯝꯕꯨ ꯉꯥꯛꯁꯦꯟꯕ ꯑꯁꯤ ꯁꯤꯚꯤꯂꯤꯌꯟ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔꯒꯤ ꯑꯝꯕ꯭ꯔꯦꯂꯥꯒꯤ ꯇꯔꯝ ꯃꯈꯥꯗ ꯂꯩ ꯍꯥꯏꯅꯁꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯣꯗ ꯌꯥꯎꯔꯤ꯫ ꯏꯔꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯒꯤ ꯃꯁꯥ ꯀꯟꯖꯅꯕ ꯆꯤꯡꯗ ꯆꯦꯟꯈꯠꯂꯒ ꯄꯨꯡ 33 ꯂꯣꯝ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯄꯥꯏꯂꯣꯠ ꯀꯟꯕꯒꯤ ꯆꯠꯊꯈꯤꯕ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯅꯥ ꯐꯕ ꯊꯕꯛꯅꯤ ꯇ꯭ꯔꯝꯞ ꯏꯔꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯒꯤ ꯃꯁꯥ ꯀꯟꯖꯅꯕ ꯆꯤꯡꯗ ꯆꯦꯟꯈꯠꯂꯒ ꯄꯨꯡ 33 ꯂꯣꯝ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯄꯥꯏꯂꯣꯠ ꯀꯟꯕꯒꯤ ꯆꯠꯊꯈꯤꯕ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯅꯥ ꯐꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ USꯒꯤ ꯐꯥꯏꯇꯔ ꯖꯦꯠꯀꯤ ꯄꯥꯏꯂꯣꯠ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯍꯥꯟꯅ ꯀꯟꯕ ꯉꯝꯈꯤꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯄꯥꯏꯂꯣꯠ ꯑꯗꯨꯅ ꯄꯨꯡ 33 ꯂꯣꯝ ꯊꯤꯕ ꯈꯪꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯔꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯒꯤ ꯃꯁꯥ ꯀꯟꯖꯅꯕ ꯉꯝꯅꯕꯒꯤꯗꯃꯛ ꯆꯤꯡꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯦꯔꯤꯀꯥꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯐꯣꯔꯁꯅ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯄꯥꯏꯂꯣꯠ ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯈꯤꯕꯅꯤ꯫ ꯄꯥꯏꯂꯣꯠ ꯑꯗꯨꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯗꯨꯅ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯏꯔꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ꯫ ꯀꯥꯏꯅꯊꯪꯗ USꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯐꯣꯔꯁꯁꯤꯡꯅ ꯄꯥꯏꯂꯣꯠ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯐꯥꯏꯇꯔ ꯖꯦꯠ F-15ꯒꯤ ꯄꯥꯏꯂꯣꯠ ꯑꯗꯨ ꯏꯖꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯆꯠꯄ ꯉꯝꯗꯕ ꯃꯈꯩ ꯁꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯏꯔꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯒꯤ ꯃꯁꯥ ꯀꯟꯖꯅꯕꯒꯤꯗꯃꯛ ꯆꯤꯡꯗ ꯂꯣꯠꯇꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯄꯥꯏꯂꯣꯠ ꯑꯗꯨ ꯏꯔꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯐꯥꯈꯤꯗꯅꯕꯒꯤꯗꯃꯛ ꯑꯃꯦꯔꯤꯀꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯄꯥꯏꯂꯣꯠ ꯐꯪꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯅ CIAꯅ ꯂꯥꯟꯅ ꯄꯥꯎ ꯁꯟꯗꯣꯔꯛꯇꯨꯅ ꯏꯔꯥꯟꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯑꯄꯪꯕ ꯁꯤꯈꯤꯕꯅꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯏꯂꯣꯠ ꯑꯗꯨ ꯄꯨꯡ 33ꯀꯤ ꯃꯅꯨꯡꯗ ꯀꯟꯕ ꯉꯝꯍꯧꯈꯤꯕꯅꯤ꯫ ꯄꯥꯏꯂꯣꯠ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯂꯥꯛꯄꯗ ꯁꯤꯖꯤꯟꯅꯈꯤꯕ USꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 700 ꯂꯣꯝ ꯄꯤꯕ C-130 ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯑꯃ ꯀꯥꯞꯊꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯍꯥꯏꯅ ꯏꯔꯥꯟꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯨꯡꯗ USꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ꯫ USꯒꯤ F-15ꯒꯤ ꯄꯥꯏꯂꯣꯠ ꯑꯃ ꯀꯟꯕ ꯉꯝꯈꯤꯕ ꯑꯗꯨ ꯄꯨꯡ 24 ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ, ꯀꯃꯥꯟꯗꯔ-ꯏꯟ-ꯆꯤꯐ, ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ, ꯖꯣꯏꯟꯠ ꯆꯤꯐꯁ ꯑꯣꯐ ꯁ꯭ꯇꯥꯐꯀꯤ ꯆꯦꯌꯔꯃꯦꯟ ꯑꯃꯗꯤ ꯉꯟꯅ ꯀꯟꯕ ꯉꯝꯈ꯭ꯔꯕ ꯄꯥꯏꯂꯣꯠ ꯑꯗꯨꯒ ꯑꯗꯨꯃꯛ ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯈꯤꯕ ꯃꯔꯝꯅ ꯏꯔꯥꯟꯒꯤ ꯆꯤꯡꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯄꯥꯏꯂꯣꯠ ꯑꯗꯨ ꯀꯟꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯗꯨ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯄꯥꯏꯂꯣꯠ ꯑꯗꯨꯕꯨ ꯀꯟꯕ ꯉꯝꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯃꯈꯨꯠꯇ ꯇꯥꯈꯤꯗꯅꯕꯒꯤꯗꯃꯛ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯕ USꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯐꯣꯔꯁ ꯃꯁꯤꯡ ꯌꯥꯝꯅ ꯊꯥꯈꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯄꯨꯋꯥꯔꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯥꯏꯂꯣꯠ ꯑꯅꯤꯃꯛ USꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯐꯣꯔꯁꯅ ꯀꯟꯕ ꯉꯝꯈꯤꯕ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄ ꯑꯃꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯔꯥꯟꯒꯤ ꯂꯥꯟꯃꯤ IRGCꯅꯁꯨ USꯒꯤ ꯄꯥꯏꯂꯣꯠ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯈꯨꯠ ꯆꯜꯍꯧꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯊꯤꯗꯨꯅ ꯍꯣꯠꯅꯈꯤ꯫ ꯃꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯄ ꯁ꯭ꯄꯦꯁꯤꯌꯦꯜ ꯐꯣꯔꯁꯁꯤꯡ ꯑꯗꯨꯒꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤ ꯍꯥꯏꯔꯤ꯫ ꯄꯨꯡ 94ꯒꯤ ꯃꯅꯨꯡꯗ ꯏꯔꯥꯟꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯍꯥꯡꯗꯣꯛꯇ꯭ꯔꯕꯗꯤ ꯏꯔꯥꯟꯗ ꯑꯀꯤꯕ ꯐꯪꯅ ꯂꯥꯟꯗꯥꯔꯒꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯄꯨꯡ 94ꯒꯤ ꯃꯅꯨꯡꯗ ꯏꯔꯥꯟꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯍꯥꯡꯗꯣꯛꯇ꯭ꯔꯕꯗꯤ ꯏꯔꯥꯟꯗ ꯑꯀꯤꯕ ꯐꯪꯅ ꯂꯥꯟꯗꯥꯔꯒꯅꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯑꯜꯇꯤꯃꯦꯇꯝ ꯊꯥꯗꯨꯅ ꯑꯀꯤ-ꯑꯈꯪ ꯆꯥꯎꯅ ꯄꯤꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯝ ꯊꯥꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯨꯃꯤꯠ 10ꯅꯤ ꯐꯥꯒꯗꯕ ꯄꯨꯡ 94 ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯄꯅ ꯏꯔꯥꯟꯅ ꯍꯥꯏꯔꯤꯕ ꯄꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯍꯥꯡꯗꯣꯔꯛꯇ꯭ꯔꯕꯗꯤ ꯑꯃꯨꯛꯇ ꯂꯥꯟꯗꯥꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯇ꯭ꯔꯝꯞꯅ ꯄꯤꯔꯛꯈꯤꯕ ꯑꯀꯤ-ꯑꯈꯪ ꯑꯗꯨ ꯏꯔꯥꯟꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕꯤꯕ ꯂꯩꯇꯅ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯗ ꯑꯀꯤ-ꯑꯈꯪ ꯄꯤꯔꯛꯂꯤꯕ ꯑꯁꯤ ꯇ꯭ꯔꯝꯞ ꯃꯁꯥꯃꯛ ꯈꯝ ꯊꯦꯡꯅ ꯄꯥꯈꯠꯂꯛꯄꯗꯒꯤ
तौफम खंगदबदगी ओना तैनना फोंदोरखिबनी करिगुंबा अमेरिकाना इरान की लेमाइदा लानमी थाजिलक्लबदी इराना नरकी थोंग हांगदुना यूएस लानमीसिंग कु पुदुना लाकपगा चप मानगनी यूएस अमदी इजरायलना इरान की बुसहर न्यूक्लियर प्लांट दा मरीरक लंदारखिबना न्यूक्लियर प्लांट असिगी रेडिएशन थोलक्पा याबगी अकीबा लैरे मरम अदुना अदोबु हौजिंगमकी ओइनदी रशियाना लंदारकपदगी यूक्रेन की जापोरिजिया न्यूक्लियर प्लांट थोकिबा अकीबा फंगलबा थौदोक अदुमक्ति थोकनी हाइबगी चिंगनबा लैत्रि अदुमकपु मखाताना बुसर न्यूक्लियर प्लांट लंदारकलबदी थोकनिंगदबा थौदोक वाथोक कया सोइदना थोलक्पा याई यूएस अमदी इजरायलना अतमनना इरान की बुसर न्यूक्लियर प्लांट लंदारखिबनी मसिना मरम ओइरगा मिडल ईस्ट हौजिक थोकलिबा लान असिदगी अमुक्का हेना अकनबा मोंगदा लान थोरकनबगी अचौबा मरम अमा ओइगनी हाइरी इरान थुगाइखिबा फाइटर जेट अदुगी पायलट अदु यूएस की स्पेशल फोर्स ना इरान की लेमाइदा चंगसिनुना थीबोंबगी थबक चथादुना माइपाकना पायलट अदुबु पुबा ngamखिबा हाइबसे अमेरिका की ओइनदी चावना माइपाकपनी अदुगा इरान की ओइनदी चावना माइथीबा हाइबदु ओइरे इरान हौजिक सोकनरिबा लान असिदा कैदौनुंगदा अमेरिका अमदी इजरायलदा चंगजरोय हाइदुना लाखिबनी नुमित खरनी असिगी मनुंगदा इरान की लानमिसिंगना यूएस की फाइटर जेट तरेट लोम थुगाइख्रे हाइरी चाइना की कैंपेनिसिंगना लोना थुबना मिलिटरी की डाटा कया हुरालमख्रे मिडल ईस्ट अकनबा मोंगदा लान सोकनरिङै चेरक असिदा चाइना ना एआई अमदी ओपन डेटा की मतेंगना अमेरिका की मिलिटरी स्टेशन सिंगी अरुणा थुपकी डाटा कया हुरालमख्रे हाइना फोंदोरकली वाशिंगटन की रिपोर्ट असिगे मतुंग इना चाइना ना यामना हाइना सिंगना आर्टिफिशियल इंटेलिजेंस अमदी ओपन सोर्स डेटा सिजिनदुना मिलिटरी स्टेशन सिंगी अरुणा थुप कया हुरालमख्रे हाइरिबा वाफम असिना अचुंबा ओइरबदी इरान हौजिक अमेरिका की फाइटर जेट कया काफथदुना मंगहनबा ngamlakliba asi hanadagi haina duna lakhiba wafam चाइना ना इरान ना मतेंग पांगी हाइबदो अचुंबा ओइरंबा याई हाइना ngang sangnarакli चाइना की कंपनी सिंगना लाना सिगी सैटेलाइट इमेज लौदुना इरान दा मतेंग पांगलम गद्रा हाइबगी चिंगनबसु लई हाइरी स्ट्रेट ऑफ हॉर्मुज अथुबदा हांगदोक्ट्रबदी खरगा आइलैंड खुदुम चनबगा लोइनना एनर्जी प्लांट सिंगदा लंदारगनी स्ट्रेट ऑफ हॉर्मुज अथुबदा हांगदोक्ट्रबदी खरगा आइलैंड खुदुम चनबगा लोइनना एनर्जी प्लांट सिंगदा लंदारगनी हाइना अमेरिका की प्रेसिडेंट डोनाल्ड ट्रम्पना वार्निंग तौरख्रे लान असि लोइसिनबगीदमक इरानगा सानरिबा वारी असिदा इरान की लुचिंगबसिंगना सपोर्ट तौरक्ट्रबदी इरान की इलेक्ट्रिसिटी स्टेशन सिंग अमदी थाव की फैक्ट्री सिंगदसु अटैक चथरगनी हाइडी नाकल अमरोमदा अमेरिका की वाइस प्रेसिडेंट जेडी वेंसना अमेरिका नाथुबा मतमदा इरान की लान माइ पाकले हाइना लाउथोरकपा याना लैरे लोइनना करिगुंबा इरान लान लोइसिनबगी मतंगदा सानरिबा वारी असिदा थवाई यावसिलक्तुना लान लोइसिनबा होनुरक्लबदी इरान की ओइना अफबा हाइबदु ओइगनी अदुबु इरान की माइकैदेगिदी अमेरिका ना पिरक्लिबा अकी अखंगसिंग असि करिसु नाचुंगबा लैतना अमेरिका दा कैदौनुंगदा चंगजरोय हाइना फोंदोरक्ली इरान अमेरिका बु किरक्ट्रिबा असि मखोइदा न्यूक्लियर खुलाई लैरब्रा हाइबगी चिंगनबसु लैरे यूएस अमदी इरान सोकनरिबा लान सिगी सैटेलाइट इमेज लौबा यारोय हाइना थिंगबा थमख्रे यूएस अमदी इरान का सोकनरिबा लान सिगी सैटेलाइट इमेज लौबा यारोय हाइना सैटेलाइट इमेजिंग कंपनी प्लैनेट लेवसना अथिंगबा थमलख्रे हाइना फोंदोरक्ली अथिंगबा से अमेरिका गवर्नमेंट ना पिरकिबा याथंगी मतुंग इना प्लैनेट लेवसना सैटेलाइट इमेज लौबा कंपनी खुदिमकता थिंगबसी थमलखिबनी डोनाल्ड ट्रम्प की लेंगांगना सैटेलाइट इमेज लौबा थिंगजिलक्लिबा असि इरान का सोकनरिबा लान सिगी मनुंग चना सैटेलाइट की लौबा इमेज अदुगी मतेंगना येकनबा लैबाक सिंगना अमेरिका अमदी लैबा असिगा पुन्ना चनमिनरिबा लैबाक सिंगदा लंदाबा ngamdana होनरकपा थौरांग अमनी हौजिक सोकनरिबा लान असिदा इरान मिडल ईस्ट की लैबाक सऊदी अरेबिया यूएई कुवैत बहरीन कतारना चिंगबा लैबाक सिंगना मिसाइल कापसिनुना लंदाबदगी पाकसना मंगहनता हनखिबनी प्लैनेट लेवस हारिबा सैटेलाइट इमेजिंग कंपनी असिना सैटेलाइट की लौबा फोटो सिंग अदु डिमांड तौरिबा कंपनी अमदी लैबाक सिंग अदुदगी सेल लौदुना सैटेलाइट की इमेज सिंग योंदुना लाखिबनी हाइनसु रिपोर्ट असिना मखा तारी सोबेंदु अधिकारी की मिरेपचे थागतपगी खोंगचत्ता थोकिबा चरांगनबसिंगदमक पुलिस ऑफिसर मरी सस्पेंड तौख्रे कन्ना कंटेक्ट तौनरिबा भवानीपुर सीट बीजेपी लुचिंगबा सोबेंदु अधिकारी की मिरेपचे थागतपदा लॉ एंड ऑर्डर ngaktabagidama कोलकाता पुलिस ऑफिशियल मरी सस्पेंड तौनबा अमसुंग मखोइगी मथक्ता डिसिप्लिनरी प्रोसीडिंग्स लौखतनबा इलेक्शन कमीशन थांगजनुमिता डायरेक्टिव पीख्रे मतम लोइरगदबा असेंबली द लीडर ऑफ द ओपोजिशन ओरिबा अदु चीफ मिनिस्टर ममता बनर्जी की मायक्ता कॉन्टेक्ट तौरिबा साउथ कोलकाता की सीट अदुदा अप्रैल अनिदा मिरेपचे थागतपा चटपा अदुदा महाकपु यूनियन होम मिनिस्टर अमित शाह लोइनखी वेस्ट बंगाल चीफ सेक्रेटरी द इबा चेरोल अमदा इलेक्शन कमीशन डायरेक्शन अदु स्टेट चीफ इलेक्टोरल ऑफिसर मनोज कुमार अग्रवाल दगी पिरकपा रिकमेंडेशन अमदा यूमफम ओइबनी हाइखी सिद्धार्थ दत्ता कोलकाता पुलिस की डिप्टी कमिश्नर DC2 साउथ डिवीजन अलीपुर पुलिस स्टेशन के ऑफिसर इंचार्ज प्रियंकर चक्रवर्ती एडिशनल OC चांदी चरण बैनर्जी अमसुंग सर्जन सौरभ चैटर्जी की मथक्ता डायरेक्शन अदु पिरखिबनी वाफम अदुदा कमीशन अयाबा पीखी अमसुंग
ꯄꯜꯂꯛꯂꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨ ꯁꯁꯄꯦꯟ ꯇꯧꯅꯕ ꯑꯃꯁꯨꯡ ꯈꯨꯗꯛꯇ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯄ꯭ꯔꯣꯁꯤꯗꯤꯡꯁꯨ ꯂꯧꯈꯠꯅꯕ ꯈꯪꯍꯟꯈꯤ ꯍꯥꯏꯅ ꯋꯦꯁ ꯕꯦꯡꯒꯜ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯊꯥꯔꯛꯄ ꯆꯦꯔꯣꯜ ꯑꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯈꯣꯏꯒꯤ ꯗꯤꯔꯦꯛꯁꯟꯁꯤꯡ ꯑꯗꯨ ꯊꯦꯡꯊꯕ ꯇꯧꯗꯅ ꯊꯕꯛꯇ ꯁꯣꯏꯗꯅ ꯑꯣꯟꯊꯣꯛꯀꯗꯕꯅꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧꯀꯥꯕꯒꯤ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯝꯄ꯭ꯂꯦꯟꯁ ꯔꯤꯄꯣꯔꯠ ꯑꯃ ꯊꯥꯒꯠꯂꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯤꯈꯜꯒꯤ ꯕꯣꯗꯤ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯑꯣꯊꯣꯔꯤꯇꯤꯁꯇ ꯈꯪꯍꯟꯈꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯤꯈꯜꯒꯤ ꯄꯦꯅꯦꯜ ꯑꯗꯨꯅ DC-2 ꯁꯥꯎꯊ ꯗꯤꯚꯤꯖꯟ ꯑꯃꯁꯨꯡ ꯑꯂꯤꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯣꯐꯤꯁꯔ ꯏꯟꯆꯥꯔꯖꯀꯤ ꯐꯝꯁꯤꯡ ꯌꯥꯎꯅ ꯑꯍꯥꯡꯕ ꯐꯝꯁꯤꯡ ꯃꯦꯟꯁꯤꯟꯅꯕ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯇꯒꯤ ꯑꯊꯨꯕ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯃ ꯀꯧꯈꯤ꯫ ꯃꯃꯇꯥ ꯕꯦꯅꯔꯖꯤꯒꯤ ꯃꯐꯝꯅꯤ ꯈꯟꯅꯔꯤꯕ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯗꯨ ꯐꯥꯎꯗꯨꯅ ꯂꯩꯅ ꯂꯩꯇꯦꯡꯂꯕ ꯃꯊꯛ ꯀꯨꯞꯇꯕ ꯒꯥꯔꯤ ꯑꯃꯗ ꯁꯥꯍ ꯑꯃꯁꯨꯡ ꯑꯙꯤꯀꯥꯔꯤꯅ ꯂꯦꯞꯇꯨꯅ ꯑꯦꯄ꯭ꯔꯤꯜ 2ꯗ ꯃꯤꯔꯦꯞ ꯆꯦ ꯑꯗꯨ ꯊꯥꯒꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ BJPꯅ ꯑꯆꯧꯕ ꯔꯣꯗ ꯁꯣ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯀꯟꯚꯣꯏ ꯑꯗꯨꯅ ꯃꯃꯇꯥ ꯕꯦꯅꯔꯖꯤꯒꯤ ꯔꯦꯁꯤꯗꯦꯟꯁꯇꯒꯤ ꯃꯤꯇꯔ ꯆꯥ ꯈꯔꯈꯛꯇꯃꯛ ꯂꯥꯞꯄꯗ ꯀꯥꯂꯤꯘꯥꯠ ꯌꯧꯁꯤꯜꯂꯛꯄꯗ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁ ꯋꯥꯔꯀꯔꯁꯤꯡ ꯑꯃꯁꯨꯡ ꯁꯧꯒꯠꯄꯁꯤꯡꯅ ꯄꯥꯔꯇꯤꯒꯤ ꯐꯤꯔꯥꯜꯁꯤꯡ ꯍꯥꯏꯗꯨꯅ ꯖꯣꯏ ꯕꯪꯒ꯭ꯂꯥ ꯑꯃꯁꯨꯡ ꯃꯃꯇꯥ ꯕꯦꯅꯔꯖꯤ ꯖꯤꯟꯗꯥꯕꯥꯗ ꯍꯥꯏꯕ ꯈꯨꯜꯂꯥꯎꯁꯤꯡ ꯂꯥꯎꯗꯨꯅ ꯂꯝꯕꯤ ꯅꯥꯀꯟꯗ ꯄꯩꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ BJP ꯔꯣꯗ ꯁꯣ ꯑꯃꯁꯨꯡ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯄ꯭ꯔꯣꯇꯦꯁ ꯑꯗꯨ ꯀꯥꯂꯤꯘꯥꯠ ꯃꯅꯥꯛꯇ ꯃꯃꯥꯏꯒ ꯑꯣꯟꯁꯤꯟꯅꯈꯤꯕ ꯃꯇꯝꯗ ꯐꯤꯚꯝ ꯑꯗꯨ ꯑꯣꯟꯈꯠꯅꯔꯛꯈꯤ꯫ ꯌꯦꯡꯊꯤꯅꯕ ꯅꯥꯡꯄꯥꯛ ꯑꯅꯤꯅ ꯑꯃꯒ ꯑꯃꯒ ꯈꯨꯜꯂꯥꯎꯁꯤꯡ ꯂꯥꯎꯁꯤꯟꯅꯗꯨꯅ ꯃꯤꯅꯤꯠ ꯀꯌꯥꯃꯔꯨꯝ ꯃꯥꯌꯣꯛꯅꯅ ꯂꯩꯈꯤ꯫ ꯈꯨꯠꯊꯣꯡꯅꯔꯛꯄꯗꯒꯤ ꯊꯤꯡꯅꯕ ꯈꯨꯠꯄꯨ ꯑꯅꯤꯒꯤ ꯃꯔꯛꯇ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯃꯌꯥꯝ ꯑꯃꯅ ꯍ꯭ꯌꯨꯃꯦꯟ ꯋꯥꯜ ꯑꯃ ꯁꯦꯝꯈꯤ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡꯅ ꯃꯥꯌꯣꯛꯅꯔꯤꯕ ꯁꯄꯣꯔꯇꯔꯁꯤꯡ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯏꯟꯊꯣꯛꯈꯤ꯫ ꯃꯥꯌꯣꯛꯅꯕ ꯑꯗꯨꯅ ꯂꯝꯕꯤ ꯆꯠꯄꯗ ꯊꯤꯡꯈꯤ ꯑꯃꯁꯨꯡ BJP ꯀꯟꯚꯣꯏ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯆꯠꯈꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯗꯨꯗ ꯋꯥꯡꯅ ꯎꯪꯈꯠꯅꯗꯨꯅ ꯂꯩꯈꯤ꯫